ꯂꯨꯞꯁꯤꯡꯒꯤ ꯃꯊꯧꯁꯤꯡ ꯐꯣꯔꯝꯁꯤꯒꯤ ꯃꯣꯗꯦꯔꯦꯇꯔ ꯀꯟꯚꯦꯅꯔ ꯌꯦꯡꯕꯤꯔꯛꯂꯤꯕ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯁꯨꯞꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯍꯤꯔꯝꯁꯤ ꯌꯥꯝꯅ ꯑꯣꯏꯊꯣꯛꯇꯕꯤꯗ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯗꯤꯃꯥꯟ ꯑꯃꯈꯛ ꯇꯥꯜꯂꯤꯕꯅꯣ ꯑꯃꯁꯨꯡ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯦꯞꯃꯤꯟꯅꯒꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯗꯨꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫ ꯑꯩꯅ ꯇꯦꯟꯇꯦꯟꯅ ꯊꯝꯖꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏ ꯀꯟꯚꯦꯅꯔꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ, ꯑꯃꯤꯌꯥꯒꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯔꯤꯕ ꯀꯟꯚꯦꯅꯔ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯕꯤꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯤ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏ ꯈꯨꯟꯗꯥꯔꯛꯂꯕ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯃꯤꯅꯤ꯫ ꯏꯪꯁꯣꯛ ꯆꯥ 1553ꯒꯤ ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯇꯥꯕ ꯍꯧꯔꯛꯂꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯈꯦꯡꯈꯥꯡ ꯀꯌꯥꯗꯁꯨ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯟꯗꯥꯔꯛꯈꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯑꯗꯨꯁꯤꯡ ꯑꯗꯨꯅ ꯉꯁꯤ ꯑꯄꯨꯟꯕ ꯑꯁꯥꯝꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯁꯃꯥꯖ ꯑꯁꯤ ꯑꯄꯨꯟꯕꯁꯤ ꯑꯩꯈꯣꯏ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯥꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯗꯤꯖꯦꯅꯁ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ, ꯀꯛꯄ ꯉꯝꯂꯔꯣꯏꯗꯕ, ꯆꯨꯝꯗꯨꯅ ꯂꯩꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯌꯦꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯃꯤꯌꯥꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯉꯁꯤ ꯃꯅꯤꯄꯨꯔꯤ ꯑꯣꯇꯣꯅꯣꯃꯁ ꯀꯥꯎꯟꯁꯤꯜ ꯇꯥꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯗ ꯇꯦꯟꯇꯛꯅ ꯊꯝꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯛ ꯁꯣꯊꯗꯨꯅ ꯂꯩꯔꯕ ꯐꯨꯔꯨꯞ ꯑꯃꯅꯤ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤꯁꯤꯡ ꯑꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯅꯤꯇꯤꯒꯤ ꯃꯤꯍꯨꯠ, ꯔꯥꯖꯅꯤꯇꯤꯒꯤ ꯄꯥꯡꯒꯜꯁꯤ ꯑꯩꯈꯣꯏꯅ ꯌꯥꯎꯗ꯭ꯔꯒꯗꯤ ꯐꯨꯔꯨꯞ ꯑꯃꯅ ꯁꯛꯇꯝ ꯉꯥꯛꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯊꯦꯡꯕ ꯃꯇꯝꯗ ꯉꯜꯂꯤꯉꯩ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗ ꯃꯅꯤꯄꯨꯔꯤ MLA 6 ꯌꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯤꯡ ꯑꯣꯏꯅ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯈꯪꯒꯅꯤ: ꯃꯦꯔꯥ ꯆꯥꯎꯕ, ꯕꯤꯗ꯭ꯌꯥꯄꯇꯤ, ꯑꯣꯖꯥ ꯁꯨꯕꯪꯀꯣꯔ, ꯑꯣꯖꯥ ꯀꯨꯇꯨꯕ ꯑꯍꯃꯦꯗ, ꯑꯣꯖꯥ ꯀꯥꯖꯤ ꯀꯨꯇꯨ, ꯑꯣꯖꯥ ꯅꯨꯔꯨꯜ ꯍꯨꯗꯥ꯫ ꯑꯣꯖꯥ 6ꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯑꯁꯥꯝ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯊꯥꯕ ꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯃꯗꯨꯒꯤ ꯌꯥꯝꯅ ꯂꯟꯅ ꯑꯩꯈꯣꯏꯅ ꯃꯤꯍꯨꯠ ꯑꯃꯃꯝ ꯊꯥꯕ ꯉꯝꯃꯕꯁꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯃꯪꯖꯕꯇꯅ ꯑꯩꯈꯣꯏꯒꯤ ꯃꯁꯛ ꯑꯣꯏꯗꯨꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ GP ꯂꯦꯚꯦꯜꯒꯤ ꯃꯦꯝꯕꯔ ꯑꯃ ꯐꯥꯎꯕꯗ ꯊꯥꯒꯠꯄ ꯑꯩꯈꯣꯏ ꯉꯝꯃꯛꯇ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ